Chaokhatpagi Maru Oiba Machakti Peace Amadi Law and Orders Ngakpani haina Prime Minister Narendra Modi na phongdokre haidi paugile khun amagi matung ina wafom adu India gi awang nompok lamdamda mapum faba senthang thadaduna Chaokhatpa India ama oihanaba pandamda pangthokba Rising Northeast Investor Summit Inglisingani kunmanga ngarang New Delhi ge Bharat Mandapanda Prime Minister Narendra Modi na hawdokpagi thoramda phongdokhibani haidi Prime Minister na makha taraduna haikibada lamdam asida tangdu leitaba puraknabagi damak lengakna peace agreement kaya khuyet pinakre awang nompok lamdam gi naha lising tara henbade khulai thadokna peace ki lambida chungjakre awang nompok ki lamdam asi haujikte energy amasung semiconductor ki achouba lamthum fam oire haikhe awang nompok ki governor sing chief minister sing amade makok thongba official sing kaya gi mathakta lebak asigi masak nairaba industrialist kaya na saruk yadana pangthokhiba mefam atada Modi na makha taraduna awang nompok bu hena mangjing thaba lamdam ama oihannaba pandamda leibak asigi masak nairaba industry singi luchingba kayana summit asida saruk yaba ase thagatpa phongdokpa kaloinana pangthokleba summit asi prime minister na pikhiba thajaba chaokhatpa amasung nungaiba awang nompok ki lamdam ama haiba wafam adu thabak oina onthokpani haina makha ta ki haire